lambi semba hauramlaga lepkhibagi mayokta miyamna khudaktage imphal yairipok lambi gi saruk hoiriba wangkhai kaithel asangbidagi konung mamang faubagi lambi thingjinkhre numit tarani gi manungda mari leinaba singna matamga chunaba mongda lambi sembi drabade matam kaktana lambi thingjilagani haina checksin warol thamlakle hairiba lambi matega si wangkhai kaithel asangbi nupi marup ki ima ibel singna khudaktage thingjin kibane wangkhai dage konung mamang faubagi lambi matek asida wangkhai kaithel asangbi nupi marup ki ima ibel singna nungthel pung amarom tarakpa aduaidagi lambi da uwa faijinduna lambi thingbagi thabak chathakhe khudakta lambi thingjilakpana maram oiraga kongba maikai amade konung mamang romdagi lakpa makhal kayagi gari sing pataba lambi amade yonglan lairakta thaihanduna chalhankhe lambi thengbagi khongjanga mari lainana wangkhai kaithel asangbi nupi marup ke general secretary H Sulekhana lambi matek asi semlibani haiduna tha kharagi mamangda thabak hauramlaga tumina laisinkhre uful yauba nung khara tharamlaga hanna yengbidabadagi miyamgi chathok chasinda chauna khudong chadaba mayoknari leingakna lambi semgani haina thajaba piraga tumina laisinbagi hainabi tokpiyu hairakli ꯑꯩꯈꯣꯏꯗ ꯊꯥ ꯑꯃꯒꯤꯅꯤ ꯂꯝꯕꯤ ꯁꯦꯝꯕꯁꯦ ꯊꯥ ꯑꯃꯒꯤꯅꯤ ꯍꯥꯏꯕꯒꯤ ꯍꯥꯏꯕꯤꯔꯝꯃꯒ ꯉꯁꯤ ꯐꯥꯎꯕ ꯁꯦꯝꯕꯤꯗꯅ ꯂꯩꯔꯤꯕ ꯁꯤꯗ ꯊꯣꯛꯂꯛꯏꯕ ꯎꯐꯨꯜ ꯋꯥꯐꯨꯜ ꯃꯌꯥꯝꯁꯦ ꯑꯏꯪ ꯑꯁꯥ ꯑꯣꯟꯅꯔꯛꯄ ꯃꯇꯝꯁꯤꯗ ꯂꯩꯔꯤꯕ ꯁꯣꯝꯗ ꯂꯩꯔꯤꯕ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯄ꯭ꯔꯖꯥꯁꯤꯡ ꯑꯃꯗꯤ ꯁ꯭ꯀꯨꯜꯒꯤ ꯑꯉꯥꯡꯁꯤꯡ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯔꯛꯑꯕ ꯁ꯭ꯀꯨꯜ ꯀꯥꯔꯛꯅꯔꯛꯇ꯭ꯔꯕ ꯀꯥꯕ ꯉꯝꯗ꯭ꯔꯕ ꯑꯗꯩ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯁꯨ ꯑꯅꯥ ꯑꯌꯦꯛ ꯌꯥꯎꯁꯜꯂꯛꯑꯕ ꯃꯔꯝ ꯑꯩꯈꯣꯏꯅ ꯂꯝꯕꯤ ꯑꯁꯤ ꯊꯤꯡꯖꯕꯒꯤ ꯄꯥꯟꯗꯝꯅꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯕꯤꯌꯨ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯇꯨꯡꯗ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯕꯤꯗꯕ ꯇꯥꯔꯒꯗꯤ ꯃꯁꯤꯗ ꯊꯣꯛꯂꯛꯄ ꯑꯐ ꯐꯠꯇ ꯗꯥꯏꯇ ꯄꯨꯝꯅꯃꯛ ꯒꯣꯚꯔꯟꯃꯦꯟꯠꯅ ꯗꯥꯏꯇ ꯂꯧꯕꯤꯒꯗꯕꯅꯤ